ꯑꯩꯅ ꯄꯤꯔꯕꯁꯨ ꯃꯈꯨꯠ ꯐꯥꯎꯕ ꯅꯣꯡꯇ ꯁꯣꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯨꯠꯀ ꯄꯥꯏꯔꯗꯅ ꯑꯁꯣꯛꯄꯒꯁꯨ ꯌꯦꯡꯉꯗꯅ ꯇꯧꯉꯝꯕꯤꯗꯨꯁꯨ ꯌꯥꯗꯅꯒ ꯇꯧꯔꯤ ꯀꯩ ꯊꯨꯑꯦ ꯇꯧꯁꯤ ꯍꯥꯏꯅꯣ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯩꯅꯣꯕ ꯊꯕꯛ ꯂꯩꯊꯣꯛꯏꯅꯤ ꯃꯥꯜꯂꯤꯅꯤ ꯑꯗꯨ ꯀꯥꯟꯅꯔꯔꯣꯏ ꯅꯪꯅ ꯐꯅ ꯊꯕꯛ ꯂꯩꯊꯣꯛꯑꯁꯨꯅꯦ ꯏꯟꯖꯥꯡꯅꯤ ꯅꯪꯅ ꯊꯣꯡꯉꯅꯤꯅ ꯑꯁꯣꯝꯗ ꯉꯥꯏ ꯂꯩꯍꯧꯔꯤꯌꯦ ꯑꯉꯥꯡꯗꯤ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯅꯪ ꯅꯣꯏꯗꯅ ꯍꯥ ꯍꯪꯉꯤꯁꯤ ꯈꯨꯝꯃꯣ ꯑꯉꯥꯡ ꯀꯩꯗꯧꯔꯒꯦꯕ ꯑꯇꯩ ꯑꯇꯩ ꯍꯪꯗ꯭ꯔꯒ ꯑꯉꯥꯡ ꯈꯛꯇ ꯍꯪꯉꯤꯁꯤꯕꯨ ꯑꯉꯥꯡ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯔꯣ ꯑꯁ ꯅꯤꯡꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯀꯩ ꯋꯥꯔꯤ ꯈꯨꯠ ꯁꯣꯛꯑꯦꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯟꯅ ꯌꯦꯡꯕꯤꯍꯧꯕꯅꯤ ꯑꯗꯣ ꯑꯉꯥꯡ ꯌꯥꯝ ꯐꯩꯅꯤ ꯅꯤꯡꯁꯤꯡꯒ ꯑꯉꯥꯡꯒ ꯄꯥꯍꯟꯒꯗꯕꯅꯤ ꯅꯪꯒ ꯄꯥꯕꯁꯤ ꯏꯄꯛ ꯄꯛꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯐꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯂꯨꯝꯁꯨ ꯂꯨꯝꯗꯦ ꯋꯥꯁꯨ ꯋꯥꯗꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯄꯝꯅꯤꯡꯉꯛꯇꯣꯔꯦ ꯁꯤꯗꯤ ꯑꯩꯅ ꯅꯥꯔꯒ ꯅꯪꯅ ꯅꯣꯛꯏꯕ ꯅꯥꯕ꯭ꯔꯣ ꯅꯥꯗꯦ ꯅꯨꯡꯉꯥꯏ ꯑꯇꯩ ꯂꯩꯔꯤ ꯑꯌꯤꯡꯕꯝꯗ ꯁꯦꯝꯃꯛꯑꯣ ꯌꯥꯝ ꯊꯨꯔꯛꯎꯀꯣ ꯀꯨꯏꯔꯛꯀꯅꯨ ꯃꯤꯅ ꯋꯥꯔꯀꯥꯟꯁꯤꯗ ꯑꯗꯨ ꯌꯥꯝ ꯀꯨꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥ ꯑꯩꯅ ꯀꯨꯏꯒꯅꯨ ꯍꯥꯏꯒꯤꯕ ꯅꯠꯇ꯭ꯔꯣ ꯀꯨꯏꯁꯨ ꯀꯨꯏꯗꯕꯁꯤꯕꯨ ꯀꯩꯁꯨ ꯊꯦꯡꯗꯗꯤꯌꯦ ꯁꯦ ꯑꯗꯣ ꯍꯌꯦꯡ ꯆꯠꯄ ꯍꯥꯏꯗꯣ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ ꯀꯩ ꯆꯠꯄꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯃꯣꯏꯔꯥꯡꯗ ꯃꯥꯃꯣ ꯍꯣꯏꯗ ꯆꯠꯄꯒꯤꯗꯣ ꯅꯣꯡꯃꯥꯏꯖꯤꯡꯗꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯦ ꯍꯌꯦꯡꯕꯨ ꯅꯣꯡꯃꯥꯏꯖꯤꯡ ꯂꯥꯏꯁꯦ ꯃꯥꯅꯤ ꯀꯩꯅꯣ ꯅꯠꯇꯦꯍꯦ ꯀꯥꯏꯗ ꯅꯣꯡꯃꯥꯏꯖꯤꯡꯅꯣ ꯅꯠꯇꯦ ꯃꯥꯅꯦꯕ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡꯅꯦꯃꯦ ꯀꯅꯥ ꯍꯥꯏꯅꯣ ꯀꯅꯥꯁꯨ ꯍꯥꯏꯗꯦ ꯐꯣꯟꯗ ꯌꯦꯡꯉꯨ ꯍꯩ ꯅꯣꯡꯃꯥꯏꯖꯤꯡ ꯀꯥꯏꯅ ꯍꯩ ꯉꯁꯤꯅ ꯁꯦꯇꯔꯗꯦꯅꯤ ꯍꯌꯦꯡꯅ ꯁꯟꯗꯦ ꯀꯥꯏꯗ ꯅꯣꯡꯃꯥꯏꯖꯤꯡꯅꯣ ꯍꯩ ꯉꯥꯏꯈꯣ ꯆꯪꯈꯤꯕ ꯌꯥꯔꯣꯏꯌꯦ ꯐꯝꯃꯣ ꯁꯟꯗꯦꯁꯤꯕꯨ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯍꯥꯏꯕꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯗꯧ ꯋꯥꯠꯂꯤ ꯀꯩꯒꯤ ꯑꯩꯁꯨ ꯆꯨꯝꯃꯤꯗꯨꯗꯤ ꯆꯨꯝꯗꯦ ꯌꯥꯔꯣꯏꯌꯦ ꯀꯩꯅꯣꯝꯗꯤ ꯁꯣꯏ ꯇꯧꯍꯜꯂꯅꯤ ꯋꯥ ꯁꯣꯏꯅ ꯉꯥꯡꯕꯒꯤ ꯑꯩꯅ ꯀꯩꯅꯣꯝꯗꯤ ꯇꯧꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯅꯈꯣꯡꯗ ꯅꯥꯔꯒ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ ꯂꯥꯛꯑꯣ ꯁꯦ ꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯣ ꯑꯩ ꯍꯤꯗꯥꯛ ꯂꯧꯔꯛꯀꯦꯀꯣ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯐꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯂꯨꯝꯁꯨ ꯂꯨꯝꯗꯦ ꯋꯥꯁꯨ ꯋꯥꯗꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯄꯝꯅꯤꯡꯉꯛꯇꯣꯔꯦ ꯁꯤꯗꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯂꯥꯛꯑꯣ ꯅꯤꯡꯁꯤꯡ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯈꯨꯠ ꯐꯥꯎꯕ ꯅꯣꯡꯇ ꯁꯣꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯨꯠꯀ ꯄꯥꯏꯔꯗꯅ ꯑꯁꯣꯛꯄꯒꯁꯨ ꯌꯦꯡꯉꯗꯅ ꯇꯧꯉꯝꯕꯤꯗꯨꯁꯨ ꯌꯥꯗꯅꯒ ꯇꯧꯔꯤ ꯀꯩ ꯊꯨꯑꯦ ꯇꯧꯁꯤ ꯍꯥꯏꯅꯣ
ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯩꯅꯣꯕ ꯊꯕꯛ ꯂꯩꯊꯣꯛꯏꯅꯤ ꯃꯥꯜꯂꯤꯅꯤ ꯑꯗꯨ ꯀꯥꯟꯅꯔꯔꯣꯏ ꯅꯪꯅ ꯐꯅ ꯊꯕꯛ ꯂꯩꯊꯣꯛꯑꯁꯨꯅꯦ ꯏꯟꯖꯥꯡꯅꯤ ꯅꯪꯅ ꯊꯣꯡꯉꯅꯤꯅ ꯑꯁꯣꯝꯗ ꯉꯥꯏ ꯂꯩꯍꯧꯔꯤꯌꯦ ꯑꯉꯥꯡꯗꯤ ꯀꯩꯗꯧꯔꯤ ꯀꯩꯅꯣ ꯅꯪ ꯅꯣꯏꯗꯅ ꯍꯥ ꯍꯪꯉꯤꯁꯤ ꯈꯨꯝꯃꯣ ꯑꯉꯥꯡ ꯀꯩꯗꯧꯔꯒꯦꯕ ꯑꯇꯩ ꯑꯇꯩ ꯍꯪꯗ꯭ꯔꯒ ꯑꯉꯥꯡ ꯈꯛꯇ ꯍꯪꯉꯤꯁꯤꯕꯨ ꯑꯉꯥꯡ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯔꯣ ꯑꯁ ꯅꯤꯡꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯀꯩ ꯋꯥꯔꯤ ꯈꯨꯠ ꯁꯣꯛꯑꯦꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯟꯅ ꯌꯦꯡꯕꯤꯍꯧꯕꯅꯤ ꯑꯗꯣ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯩꯅꯤ ꯅꯤꯡꯁꯤꯡꯒ ꯑꯉꯥꯡꯒ ꯄꯥꯍꯟꯒꯗꯕꯅꯤ ꯅꯪꯒ ꯄꯥꯕꯁꯤ ꯏꯄꯛ ꯄꯛꯇꯦ